Ngasigi topic listening skills. Adong wisebada Azad Komol. Assalamualaikum warahmatullahi wabarakatuh. Tabi rio punamakpo ayuki ay papawjin pijari amasung ngasi thamjari ba ayuk asigi pawdam de listening skill. Missing adat hainabi habit kayamuk lay masida afafata khaidok payai. Aduga afaba amasung fataba animak chenaba wafam amadi missing na taba haitaba natraga taba haiba asini. Taba haibagi thoidokpa amasung taba haitabagi fataba punamak sai ko khangjaningai ni. Missing na masagi maikai dagi ngang na bata hotnai. Tagumsung section khoijenna amasung masagi adat po nature po amasung akhlaq po lamsat po senajaba singna masagi iman senajaba singna masana ngang bata natana masana tabagi hainabi amasung tabagi tangai fadabado chapchana khange. Tasing makti makhoina ngang kribasing chindagi thokribo wahising ase tenna lerungdagi na thokraba amasung amuk halak laroidaba adugumna khalli aduna wafam amamamasi haidorakadoriba amasung thamgadariba wafam amamamasi tenna lerungdagi thokhibada halak laroi haibagumna yamna section na makhoina senajai amasung mamal leina amasung mamal lepna na ba hotnai aduga loina na thoidokpa misingi masisu afaba haibati section ngai oiba amani madudi makoina masi matam punamakta hotnai makoina ngangthok liba wafam sing ase thabak to onthok na ba hotnai kariguma mahak na thabak to onthok pangamdrabadi amasung madu namsinduna thamlabadi mahak na ngangkhriba sing ase hana thabak to onthokke haina phawba makoina warepa amasung ngangba lepa phaw yawi tangmusung mahak ki satra singi marup mapang singi imung manung singi tangai fadaba singi damakta ngangdaba yadabadigi ngangbasu wafam amani ngangbagi matang asina wafam thambagi watang asina atopa kari amada topic amada amasung matam amada laujarage aduga listening gi tabagi skill se Hei-Shingba se masigi matang da lakjage tabagi Hei-Shingba se skill ase aikoina sakhwal hannabagi damakta amasung masi puraknabagi damakta aikoina kanglam natraga point khara khaidoktuna nainaba yai ahanbada aikoina point ama lokhatlabadi aikoina ngangliba mi aduda mitpham thamba haibati eye contact ase yamna tangai fadabani make eye contact asina mahak na nganglakpa matamda mahaki maphamda honglakliba body language sing adu aikoina larik haibati maduda gi su gyan taba yai larikumla paba yai mahaki body language sing adu ga loinana mahang ondagi thorakliba wahi sing amasung wahi sing tugi artha amasung maduna phongdok ningliba wahi dug manungda lopliba haibati wahi duna konsiliba artha sing nungi oiba sing punamagado wahi na phongdoktrabasu mahaki body language na phongtoi aduna aikoina ngangliba misak adugi make eye contact habiti mahak ngonda mit pham thamba ase yamna tangai phadaba amani anisubada hairiba ngangliba aduda puning changba utpa asisu tangai phadabani anisubagi hairiba ngangliba misak aduda puning changba utpa ase eye contact aduna yamna mateng oi habiti mangwada focus tawba ngammi karigumba eye contact thamdragadi hairiba ngangliba misak aduda ai hangna puning pura chingsanba ase masda disturbance yamna lai aduna eye contact lairabadi ngangliba misak aduda puning mapung phan chingsanba amasung mahak ngangliba topic natraga kanglam aduda focus tawbada yamna laina thogalni amuk ahum subada aikoina puning chaithok handaba thabak sing thadokpa haibadi aikoida disturb oiba ayat papigedaba thabak sing thadokpa kanagumbana satra singna class ta famna ojana ngangliba tapiriba adu tana mahakna karigumba amasu adu mak tawduna leibi yai karigumba da mahakna pencil natraga pairiba kolo maduna mahaki notebook ta sum yeiduna thaduna sanaba yai natraga khotuna sanaba yai natraga makhongna laimaida dangdang kauduna nomduna sanaba yai sumaina mahaki pukning haibadi magi tawajju mahaki pukning sangbado haido hanba karigumba action natraga activities sing lairabadi madu lokthokadabani amasung masa pumlep na hairibo wafam aduda puning changna naba honagadabani marisubada ataba singna mahakna tariba hiram maduda khantabaga loinana puning changbaga loinana tarabadi mahakonda gyan tadaba natraga mari lainaba haibadi mahakna khangningliba lam maduda ngangliba aduga
ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯋꯥꯍꯪ ꯍꯪꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯁꯥꯅ ꯑꯗꯨꯃꯛ ꯆꯣꯡꯊꯣꯛꯆꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯍꯪꯁꯤꯡ ꯈꯨꯗꯛꯇ ꯍꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯍꯪꯅꯤꯡꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯅꯣꯠ ꯇꯧꯗꯨꯅ ꯊꯝꯖꯤꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯈꯨꯗꯛꯇꯁꯨ ꯍꯪꯕ ꯌꯥꯏ ꯑꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯥꯏꯕꯁꯤꯃꯛ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯦꯟ ꯇꯥꯅꯕꯒꯤ ꯚꯥꯞ ꯇꯥꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏꯕꯤꯔꯝꯕ ꯂꯩ ꯃꯗꯨꯗꯤ ꯋꯥꯍꯪ ꯍꯪꯂꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯊꯤꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯦꯡ ꯑꯣꯏ ꯑꯃꯁꯨꯡ ꯋꯥꯍꯪ ꯍꯪꯂꯤꯕ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯆꯥꯎꯈꯠꯄ ꯍꯦꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯟꯁꯤꯟꯕ ꯉꯝꯃꯤ ꯃꯉꯥꯁꯨꯕꯗ ꯋꯥ ꯃꯔꯛ ꯊꯠꯇꯕ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯍꯪꯅꯤꯡꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯐꯝꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯖꯔꯨꯔꯠꯃꯟ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯣꯡꯊꯣꯔꯛꯂꯕꯁꯨ ꯉꯥꯡꯂꯤꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯀꯔ ꯑꯗꯨꯗ ꯃꯔꯛ ꯊꯠꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯛ ꯊꯠꯄ ꯊꯣꯛꯀꯗꯕ ꯑꯃꯁꯨꯡ ꯉꯥꯡꯊꯔꯤꯕ ꯑꯃꯁꯨꯡ ꯋꯥ ꯊꯝꯕꯤꯔꯤꯕꯅ ꯐ꯭ꯂꯣ ꯅꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯕꯁꯨ ꯐꯠꯇꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯋꯥ ꯃꯔꯛ ꯊꯠꯄ ꯑꯁꯤꯅ ꯋꯥ ꯊꯝꯕꯤꯔꯤꯕ ꯂꯥꯟꯊꯣꯛꯂꯤꯕ ꯃꯍꯥꯛꯅ ꯄꯨꯊꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯔꯛꯇ ꯊꯠꯈꯤꯕꯗꯒꯤ ꯃꯗꯨ ꯗꯥꯏꯚꯔꯁ ꯍꯥꯏꯕꯗꯤ ꯊꯩꯗꯣꯛꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗꯁꯨ ꯗꯤꯁꯇꯔꯕ ꯑꯣꯏꯕ ꯌꯥꯏ ꯑꯁꯤꯅ ꯋꯥ ꯃꯔꯛ ꯊꯠꯄ ꯑꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯃꯧꯀꯥ ꯌꯦꯡꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯋꯥꯍꯪ ꯍꯪꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯈꯟꯊꯔꯒ ꯇꯧꯒꯗꯕꯅꯤ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯇꯔꯦꯁ ꯄꯨꯛꯅꯤꯡ ꯆꯪꯕ ꯇꯥꯅꯤꯡꯕꯒ ꯂꯣꯏꯅꯅ ꯇꯥꯅꯤꯡꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯪꯒꯗꯕꯅꯤ ꯂꯦꯞꯀꯗꯕꯅꯤ ꯇꯥꯒꯗꯕꯅꯤ ꯃꯔꯝ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯑꯩꯒ ꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯣꯇꯤꯚꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯈꯪꯅꯤꯡ ꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏꯅ ꯊꯧꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏꯗꯁꯨ ꯐꯤꯕꯝ ꯑꯗꯨꯗ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯃꯥꯍꯣꯜ ꯍꯥꯏꯕꯗꯤ ꯁꯔꯀꯝꯁꯇꯦꯟꯁ ꯑꯩꯒꯤ ꯑꯀꯣꯏꯕꯗꯣ ꯐꯖꯕ ꯃꯤꯐꯝ ꯑꯃ ꯑꯃꯁꯨꯡ ꯐꯖꯕ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯐꯖꯕ ꯑꯇꯥꯕꯁꯤꯡꯒꯤ ꯐꯝꯐꯝ ꯑꯃ ꯚꯥꯕꯣꯛ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯂꯛꯀꯅꯤ ꯑꯗꯨꯇ ꯅꯠꯇꯅ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯣꯇꯤꯚꯦꯠ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯇꯕꯁꯤꯡ ꯑꯗꯣ ꯂꯣꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯀꯥꯏꯔꯛꯅꯕꯒꯤ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯃꯣꯇꯤꯚꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯇꯥꯕ ꯍꯩꯕ ꯑꯃꯁꯨꯡ ꯇꯥꯕ ꯉꯝꯕ ꯑꯃꯁꯨꯡ ꯇꯥꯕ ꯍꯥꯏꯕꯁꯤꯃꯛ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯑꯈ꯭ꯂꯥꯛ ꯑꯆꯧꯕ ꯑꯐꯕ ꯂꯝꯆꯠ ꯑꯃꯅꯤ ꯇꯥꯕ ꯍꯩꯇꯕꯗꯒꯤ ꯑꯐꯕ ꯈꯨꯗꯣꯡꯆꯥꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯔꯦꯝꯕꯗ ꯇꯥꯔꯤꯕꯅꯤ ꯃꯥꯡꯂꯤꯕꯅꯤ ꯇꯥꯕ ꯍꯥꯏꯕꯁꯤꯃꯛꯅ ꯃꯁꯤꯒꯤ ꯑꯐꯕ ꯑꯥꯗꯠ ꯊꯝꯕ ꯍꯥꯏꯕꯁꯤꯃꯛꯅ ꯃꯤ ꯑꯃꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯆꯥꯏꯊꯣꯛꯇꯕ ꯃꯐꯝ ꯑꯃꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯆꯥꯏꯊꯣꯛꯂꯔꯣꯏ ꯑꯃꯁꯨꯡ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯑꯩꯈꯣꯏꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯒꯅꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯍꯥꯛꯅ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯚꯥꯞ ꯇꯥꯕ ꯅꯥꯈꯩ ꯁꯦꯡꯅ ꯈꯪꯕ ꯉꯝꯕ ꯑꯣꯏꯔꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯃꯈꯜ ꯑꯅꯤ ꯑꯣꯏ ꯑꯃꯁꯨꯡ ꯌꯦꯠꯇ ꯂꯩꯔꯤꯕ ꯀꯣꯟꯁꯤꯌꯁ ꯑꯃꯁꯨꯡ ꯑꯣꯏꯗ ꯂꯩꯔꯤꯕ ꯁꯕꯀꯟꯁꯤꯌꯁꯅꯦꯁ ꯑꯅꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯕ꯭ꯔꯦꯟꯗ ꯆꯪꯁꯤꯜꯂꯛꯏꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯦ ꯇꯥꯕꯒꯤ ꯏ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏ ꯊꯪꯕ ꯁꯕꯀꯟꯁꯤꯌꯁ ꯑꯁꯤ ꯌꯧꯍꯟꯗꯨꯅ ꯁ꯭ꯇꯣꯔ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯥꯕ ꯑꯃꯁꯨꯡ ꯇꯥꯕꯒꯤ ꯁ꯭ꯀꯤꯜ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯉꯝꯕꯁꯤꯡ ꯃꯈꯣꯏꯗꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯏ ꯑꯁꯤꯅ ꯊꯕꯛ ꯈꯨꯇꯧꯗ ꯈꯦꯟꯅꯕ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯑꯃꯅ ꯍꯥꯔꯠ ꯋꯥꯛ ꯑꯃꯁꯨꯡ ꯑꯃꯅ ꯁ꯭ꯃꯥꯔꯠ ꯋꯥꯛ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯥꯕꯗꯁꯨ ꯍꯥꯔꯠ ꯂꯤꯁꯅꯤꯡ ꯑꯣꯏꯕ ꯌꯥꯏ ꯇꯧꯒꯨꯝꯕꯁꯨꯡ ꯃꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯄꯗꯤ ꯁ꯭ꯃꯥꯔꯠ ꯂꯤꯁꯅꯤꯡꯅꯤ ꯁ꯭ꯃꯥꯔꯠ ꯂꯤꯁꯅꯤꯡꯅ ꯇꯥꯔꯤꯕꯗꯣ ꯗꯥꯏꯖꯦꯁ ꯇꯧꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯕꯀꯟꯁꯤꯌꯁꯅꯦꯁꯇ ꯈꯨꯗꯛꯇ ꯌꯧꯍꯟꯕ ꯉꯝꯃꯤ ꯚꯥꯞ ꯇꯥꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯇꯥꯔꯤꯕ ꯑꯗꯨꯗ ꯑꯐ ꯐꯠꯇꯒꯤ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯗꯥꯏꯖꯦꯁ ꯇꯧꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯒꯤ ꯐꯠꯇꯕ ꯈꯌꯥꯂꯥꯠ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯁꯦ ꯍꯥꯡꯍꯟꯗꯨꯅ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯋꯥꯈꯜꯂꯣꯟ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯅꯠꯇ꯭ꯔꯒ
दुनियागी पोटचैसिंगदा तायंपानबे पोटसिंगदा हाइदोखिबदगी थिंगदुना थंगदबनी अदु ओइरबदी अइखोइना करिगुम्बा मतमदा अइखोइना ताननबा अमसुंग खंथनबगी अमसुंग करिगुम्बा मबु थुना खंगनबगी होनरकपदा यामना मटेंग ओइगनि।